ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯂꯩꯕꯥꯛꯀꯤ ꯐꯤꯚꯝ ꯑꯁꯤꯗ ꯂꯩꯉꯥꯛ ꯑꯁꯤ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯜꯍꯟꯗꯨꯅ ꯌꯦꯛꯅꯕꯁꯤꯡ ꯃꯆꯤꯡ ꯂꯩꯅ ꯊꯦꯡꯅꯍꯟꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯍꯥꯏꯅ ꯕꯤꯖꯦꯄꯤ ꯃꯍꯤꯂꯥ ꯃꯣꯔꯆꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯂꯧꯔꯦꯝꯕꯝ ꯔꯣꯖꯤꯀꯥꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯏꯇꯥꯏꯄꯥ ꯆꯨꯊꯦꯛꯇ ꯂꯩꯕ ꯊꯝꯕꯥꯜ ꯁꯪꯂꯦꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕꯒꯤ ꯐꯤꯚꯝ ꯑꯁꯤ ꯆꯍꯤ ꯑꯃ ꯈꯔ ꯍꯦꯜꯂꯛꯂꯦ꯫ ꯃꯤꯌꯥꯝꯒꯤ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯂꯩꯉꯥꯛ ꯑꯁꯤꯗ ꯐꯣꯡꯗꯣꯛꯄ ꯍꯥꯏꯕꯁꯤ ꯐꯣꯡꯗꯣꯛꯐꯝ ꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯃꯄꯥꯟꯗꯒꯤ ꯂꯣꯛ ꯀꯥꯏꯅ ꯆꯪꯁꯤꯜꯂꯛꯄ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯍꯜꯂꯤꯕ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯁꯤ ꯃꯆꯤꯡ ꯂꯩꯅ ꯊꯦꯡꯅꯕꯗ ꯃꯄꯥꯡꯒꯜ ꯀꯟꯕ ꯂꯩꯉꯥꯛ ꯑꯃ ꯑꯣꯏꯍꯟꯕ ꯃꯊꯧ ꯇꯥꯏ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯄꯦꯟꯗꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯒ ꯂꯩꯉꯥꯛ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯁꯧꯒꯠꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ꯫ ꯑꯩꯈꯣꯏ ꯃꯁꯦꯜ ꯈꯥꯏꯕꯨꯡ ꯂꯦꯞꯂꯕꯗꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯒꯦ ꯈꯟꯗꯨꯅ ꯆꯪꯂꯛꯂꯤꯕ ꯌꯦꯛꯅꯕꯁꯤꯡꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯉꯥꯛ ꯑꯁꯤꯒ ꯂꯩꯃꯤꯟꯅꯔꯁꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ अखोई हिंगीबा भौती पार्टीसने हिंगीबा भौती इरमदम इमा लेबाक असिगी खुजेन मचेत अमतंग ओइरबसु सोहल्लोय कायहल्लोय हाइबगी वासक असे मयामदा हंजन हंजन थंबिख्रे। ऑनरेबल सीएम ना अमसु ऑनरेबल होम मिनिस्टर अमित शाह मसामकना मणिपुर सुंकाय कायहल्लोय सेपरेट एडमिनिस्ट्रेशन सुंपी पिरोय हाइबसे हंजन हंजन हाइख्रे। होय मरक मरकता नार्को टेररिस्ट खरना अखोइदा अटैक तौवी चुम्मी अदुबु मदुगी अटैक अदुदगी अखोइ ngaktoknaba कमाइना मसी अमुहन अटैक तहल्लाओइदगे हाइबसिगी चप चाबा खोंथांग याम कन्ना लौखत्ली। मसीदा ऑनरेबल सीएम असे मणिपुरदा लैरिबा येलोमी 35 सिगी सीएम नेबा मैतै खतगिसु नते नागा खतगिसु नते मणिपुर हाइबा इमा लेबाक असिगी दा लैरिबा मिपुम खुदिमकी सीएम नि। अदुना सरकार असना लौगदौबा दायित्वसे यामना यामी यामना लुई मांगलम चत्तगी सोइरगा लाक्पा लंगबुंदौना पुल्लगा लेरंबा इशू मयाम अमा पब्लिक प्लेटफॉर्म दा मयाम अमा नैनख्रे। करिगिदा कमाइना तौबदगी ngasi मणिपुर फिबम सी ओइखिबनो हाइबसे याम नैनख्रे। अइना हंजन हंजन हाइद्रसु लेबाक प्रजा सिंह हेन्ना खंगबिरबनी।